Laikhidraba Hanagi Chief Minister Risang Kaising ki mafamda miyamna aroiba ikai kumnaba utkre August ki tang kun mangada mahaki poknafam bungpa village kamjongda aroiba mathomanga pangthoklagani Governor, Speaker, Minister, MLA, political party sing amadi luk kayana Risang Kaisingna laikhidabada awaba fongdoknarakni Risang Kaisingna laikhidaba asi mensinba ngamlaroidaba ahangba ama leihoragani haina hanagi Chief Minister Okram Ibobina fongdokre Amasung footballer oinam bembemna stereotype muthatnaba hotnariba leibak asigi nupi singda mahaki Arjuna Award kathokli hairi Miyam bukurumzari adom nengbiribus Impact News ni Irina Thingu jamna hoji pungja asifabugi maru eba pausing miyam da pizari Manipur gi oina ihan hanba outer Lok Sabha seat tagi MP oikibata natana matam kuina Manipur gi Chief Minister oiram kiba Risang Kaising laikhidre Rims ta ngarang masagi anaba amadagi laikhidabani mahaki thawai yaudraba hakjang ngasi mantri pukida leiba mahaki mayumda puraktuna miyamna ikai khumnaba utkibaga loinana imung manungi awabada saruk yaki Deputy Chief Minister Hanagi Chief Minister Oiramba Okram Ibobi Singh amasung MLA Singh CAFT and PD Minister Karam Shyam Amadi tongan ba veteran politician Singh loinana civil Amadi police ki makok thongba official Singh su laktuna awaba fongdopada saruk yaki laknakiba mayamna Christian gi chanabi matung ina laikhidrabagi thawaina ingla leiruna bagi damak thauniki Pabung Risang Kaisingna Kanghodana Laikhidabasi Akoi Magumba Yamna Tangaba Samaj Karmi social worker aduga politician haibatare ama mang Kanghodana mangki base Bharat Pumbagi oina aduga more particularly Manipur gi oina achauba mengkhatpa ngamaroi doba adugumba season politician ama mangki basi koi thamoi sokna nungaitaba phongdoksari yamna critical oiraba matamda akoina mangondagi advice aduga mana koibu lamjing lamtak pi base masi mahak laikhidabasina akoigi party gi di asauba bekam amal heuragani Hayeng Manipur Baptist Church amasung Congress Bhavanda laikhidrabagi hakchang puraktuna ikai khumnaba utpagi thoram pangthokani hairi August ki tang kun mangada Kamjong district ta leiba mahaki poknafam bungpa khulda puduna chatnabigi matung inna aroiba mathau manga pangthoklagani The people also have been coming, all religions, all races, all communities have been coming since morning, and you all have witnessed that also, and it is very, very heartwarming. It is very, very good to see that, because the last time my father could say anything, it was that Manipur the dharma myam se amatna himina gidabne ko habise kan hai khibne. That was the last word man sensibly gyan tan hai khibise adune last literally my last breath pabo Manipur ku solam yache hai Nakalomaromda mahakna laikhidabada tongan ba miyoi amadi lup kayana lepalaitana awaba fongdoknarakli Maming Lairaba parliamentarian amadi hanagi Chief Minister Risang Kaising na laikhidabada Governor Dr. Najma Haptulana Risang Kaisingi loinabi Katingla Kaisingda Cherol Thaduna Thamoi Soknap awaba fongdokre mahakna laikhidaba asi mensinba ngamlaroidaba ahoba ama oihauragani haina Governor na Cherol aduda palli Risang Kaisingna laikhidabada Manipur Legislative Assembly gi Speaker Yumnam Khemchana Thadorakpa Cherol amada awaba fongdorakli Masak Naiba parliamentarian Risang Kaising na laikhidabada Captain PD Minister Karam Shyamna thamoi sokna awaba fongdokre Minister Karam Shyamna veteran asigi imung manunga unaduna awaba fongdoki haina DIPR dagi thadorakpa cherol amana khangalakli
हानगी चीफ मिनिस्टर रिसांग कैसिंगना लेखिदबदा मणिपुर यूनिवर्सिटी की ओजा महिरोय रिसर्च स्कॉलर अमसुंग नॉन टीचिंग स्टाफ सिंगना ngasi अरोइबा ओइना इकाइकुमनब उठख्रे महाक लेखिदबगा मरी लेनना ngasi मणिपुर यूनिवर्सिटी की वीसी की कमिटी रूमदा कॉन्डोलेंस मीटिंग पाक्थोक्तुना तिनखिबा मियामना मिनिट अनि तुमिना लेप्तुना अवाबा फोंदोख्रे मणिपुर यूनिवर्सिटी गसु यामना नकनबा मरी लेनबा वेटरन पॉलिटिशियन असिगी थवाइना इंगना चिकना लेरुनबा मिफम अदु थौनिकी Communist Party of India CPI Manipur State Council ngasi party asigi state headquarters Irabot Bhavanda minute ani tumina leptuna awaba fongdokre haina chirol amada khangalakli amaromda RIMS ki director in charge Nabachandra Luchingduna RIMS administrative block tasu awaba fongdopagi mifam amangasi pangthokre Manipur Pradesh Congress Committee All India Trinamool Congress Manipur Bhavan BJP Manipur Pradesh Lok Janashakti Party LJP Manipur State Unit The Cultural Forum Manipur Coordinating Committee of Recognized Private Schools Manipur na tongan ba cherol singdasu nungaitaba fongdorakli amadi opposition ki luchingba oiriba okram ibobina laikhidraba risang kaisingbu seasoned politician social worker amadi luchingba amani haina singthakre mahakna laikhidaba si state asigi tanatana leibak asigi achoba mangjaba amani hairakli mahakna laikhidaba asi mention ba ngamlaroidaba ahangba ama leihoragani haina okram ibobina fongdorakli Mongsangai boroi makhongda ngasi bom leire haina miyamna mipaiba pokre adubu bom squad ki akhanaba team ama laktuna yengbada bom oiramdre yot matek yauba bora mayum oiramle ngasi ayu singjamai police station gi manung chana mongsangai boroi makhong san club ki maningi nalada yamna chingnaningai oiba maongda bora ama maikai adum gi miyamna thengnarakuna police ta pau pirakhibani singjamai police station ki SDPO na luchingba police team state Bomb Squad Team amadi Mongshangai da leiba chamaga supna mapan suba CRPF ki makok thongba official amadi Imphal West ki additional SP Law and Order yauna taruk suba Assam Rifles Dog Squad amadi Bomb Squad na chingba sing sijin aduna yengsinki Bomb Squad Team aduna pot mayom adu detonator ama sijin aduna thugaiba matamda bomb oiramkide yot matek amadi lengoi yauba bora oiramki Communist Party of India CPI Manipur State Council ki humbudrarak suba mapok kumon palan thoram pangthokre thoramasi Agitation and Propaganda Department Manipur State Council na sinduna irabat bavan dalaiba party asigi loisangda pangthokibani thoramasi da saruk yakiba wangang loisingna state asigi miyam na thengnariba awaba sing amadi lamdam asibu chaukhatnaba hotnabada Manipur State Council MSC CPI na laukiba thodang sing fongdoknaki Loinana state asigi state root movement ta party asina laukiba thodang singi matang dasu fongdok naki ngasigi thoramaduda MSC CPI gi state executive member ex minister TI Stombasu sarukyaki Chaliba tha asigi kungani thoida fongba pauchi singda yaukiba Manipur Police Commando Imphal East ki team amana fare hairiba Naurem Shanahanbi chahi yankai mapuroiba laikhidraba en Dolendro laifamna kawa makha Naurem laikai dagini hairiba mioi asi KCP MJC ga karigumba hiram amatada mari leinade Manipur Police Commando gi semjin sajinba thawongi marakta iram damsigi machin manau oibasingna Ningtam Yawol Lanhau Yaukraga Yumda Leihoriba Mioi Singda Otpanaiba Amadi Maral Lejadaba Mioi Kaya Faduna Maral Kaya Pisinduna Awachai Theng Kaya Pibatanatana Laibak Thiraba Ireicha Kayadi Kutsemgi Oiba Kut Thoknabada Punsi Kaya Bikamnakre Asigumba Thawong Kaya Asi Mamang Taktasu Masing Thingamdana Thokre Ngasi Ngasimaksu Lepalaitana Chathari
हाइबसी ngasi chathariba thong asina mayek laraba khudamni haina KCP MJC gi Publicity and Propaganda Secretary Ningthem Mangangna thadorak pachewal amana khanghalakli Moirangthem Siddharth alias Apu Masagi Misigi mayok tangasi hairokta miyamna wakat mifam chathakre wakat mifam adu JAC against the brutal killing of Siddharth alias Apuna Sinduna hairok part 2 bazar da pangthoki bani mifam adu da Siddharth ki misi yaning de North East ki mahairoi sing hanthana yengba yaning de athuba matamda achumba wayel puthokpiu tonga sandopiganu haina thaba placard sing sijanaki loinana mainland Indiana Awang nongpoki mahiroi sing hanthana yengba yaningde haiba kholau kaya su lauki Manipur Sarkar amadi mainland da laiba Indiana su langla langjil lamata Supokna unit asi tarama training surabani makata na koi mihal asi matangda North East ki waina koi lep kadabani North East ki satra mata hat yaroi aduga makoi da naibi ba wodi ba kunama amta yaroi haiba wakhallon da janghin ba aduga ba achouba 42 Assam Rifles Kumbi Police Amadi Deputy SP P Sankar Luchingba CDO Bishnupur gi Luchingba apunba team amanangasi Samu Lamlan Blocky Manung Chanalaiba Lukhambi Hill area da thihumbagi thabak chathabada tongan ba khutsu khulai kaya fagat bangamkre Hiramasigi matang da Impact TV na phangba pawgi matung inna Pharaba khutlai sing adudi AK-56 rifle ama lethot bomb ahum AK-56 ki magazine ama 9mm ki magazine ama nongmai bat ani AK-56 ki kapa yariba maru yankai 9mm ki kapa yariba maru taraga nipan .22mm ki maru nipan .45mm ki maru mari hand grenade ahum .36mm ki maru taraga taruk amasung detonator nipal ni hairi Fagat Kraba Potlam Singh adu Kumbi Police Station da sinakre loinana Hiramasigi matangda case amasu lokhatkre More town da Phattahaudi Paisinfam Laitabadagi Tengnopalgi SP Yauna community leader singna Howlen Fai Khulda Phattahaudi Paisin Naba mafam PBU haina khulgi ningthauda haijakre More town dagi tholakpa Phattahauti singadu Indo Myanmar Friendship Bridge manakta langthoklambadu Myanmar na wakalakpadagi Phattahauti langthokpa thingki Phattahauti langthokfamadu SP Dr S Ibomcha yauna community leader singa yengshilaba matung Howlen Fai khulda chatuna Phattahauti Paisinfam PB-naba Khulgi ningthauga wari sanaki Nakalamaromda More Police Station da More Police na sinduna community outreach program ama pangthoki program aduda SP Dr S Ibomcha yauna More Police ki makok thongba officer sing amasung More da lairiba tongan ba civil society organization amasung mahairoi lupsingi mihut singa faminaduna hiram kayada khananainaki Program manungda Manipur gi Chief Minister Oiramba Laikhidraba Risang Kaishingi damak minute ani tumina leptuna awaba fongdoki All India Gramin Dak Seva Union na kaukiba India pumbagi oiba matam kaktaba thabak lepagi khongjang adu government ka yanaba ama purakpadagi komthokre Postal Department Manipur Division ki makhada thabak tauriba Gramin Dak Seva employee singna isa gi thabakta hanjin binaba All India Gramin Dak Seva Union Manipur Division North East Circle gi cherol amana hairi Film Forum gi nauna khalaba thaupuba sing Cine Editors Guild Manipur na ngasi taramna okre saknairaba filmmaker Makhon Mani Mongsabagi sangaida pangthokiba thauramadu forum gi thaumi singda Guild gi maikaidagi lengyan fi amamam khudol tamki thauramadu forum gi nauna khalaba chairman
Samjet Sabam Mangol Jauna Forum Gi Makada Lairiba Tongan Tonganba Gil Singa Pau Ningthina Fauna Duna Paikat Payaba Tabak Thoram Sing Paikat Kani Haiba Wafam Phongdoki Film natraga music video si namuraga preview su tawdriba film forum da karigumba mata information laitringai da makhoi film tawriga company du oibe yai natraga na atopa makhoi gi chanmineri ba mioi duna camera magi mobile number oibe yai akhoi gi ayaba yaudriba rule na yadriba pot amakha akhoi social media da he thagat pagi chanabi ma handak si tholai masina kanagumba film forum gi munna khangjedaba misam mamana natra organization amanadi madu film ga mari leina bani hena khalla kanda film da athingba pirakpa aikoida athiba akan wahi hairak nate aduna yaragadi aikoi preview tawdriba adugumlaba film forum yawrtriba film natraga music video gi kariguma part amata aikoi social media da thagat piganu Manipur Pandit Loishangi Pena Lupa Laikam Sanglakpa Oibatanatana Jawaharlal Nehru Manipur Dance Academy ki production unit ki Pena musician amadi AIR Imphal gi Pena gi Saisakpa Laishram Laibak Macha Maitai Nangasi Tangkun ga Humdoida Laikidaba amadi AIR Imphal gi Pena Saisakpa Laima Popam Yaima Maitaina Tha Asigi Tangkunda Laikidabada Manipur Pandit Loishang amadi Kanglaipak Taibang Pena Mahikolna Thamoi Shokna awaba phongdokre haina tongan na thadorakpa chirol amada khanghalakli Matang sai sada break ama lojaki Manipur amadi malim gi tongan ba I pau single loina na khoi break ti gam thuna hanjarake Impact News pu micheng ta do lebiu Mayam bo mukana taram nok cheri bulletin asigi makhata ba pau miyam da pizari Haukiba August tang Tarama Pandagi Kulumdoi Faubagi Oiba Numit Manganigi Oiba Non Residential Special Camp Liberal College Luwang Sangbomgi NSS Unit 2 na Sinduna Pangthokre Hairiba Kemasi Program Officer Dr. O Sana Jaubi Devi gi supervision makada chatakibani Kemasi gi manung channa 1-day sanitization program on HIV/AIDS haiba thauram amasu Red Ribbon Club ka khutsam naraga Max Lamfel partner sponsor Tauduna College Asigi Mahiroi Singh Amadi Oza Singha Loinana Pangthoki Hairi August Tangkun Tareta Pangthokadauriba Yankhaiga Nithoirak Suba Chaklam Khongchat ki Mangoina Nangasi All Manipur Students Union Suna Sinduna Pishum Chinga Makhada Laiba Athauba Singhi Ningshin Khubamda Nongmagi Oiba Social Service Camp ama Pangthokre Ngasi Chathakiba Social Service ki Camp Aduda All Manipur Matam Isai Kanglub Ammi ki member sing Chinga Mathak Youth Lions Club CYLC Amadi Mafamadugi Maira Paibi Singna Saruk Yaduna Pangthoki Chayasigi Pineapple Queen Contesta Saruk Yagadauriba Contestant Kunga Humdoigi Ahanba Screening Ngasi Kaishamthong Kabui Khulgi Community Hall da Pangthokre Manipur Pineapple Festival Committee na Sinduna Tararak Shuba Oina Pangthokadauriba Queen Contest Asi Tha Sigi Kuntarukta Churachandpur gi Khausabungda Pangthokadauri Contestant Asigi Aroiba Screening na Ngakpigani Contest Asigi Aroiba Screening na Tha Asigi Kunga Mangada Queen Contest Pangthokpam Oigadauriba Khausabungi Stage da Pangthokani Haina Committee gi Maikaidagi Phongdorakli Churachandpur district ki manung da laiba Khausabung village hariba apikpa area si promote tongna bai damakta mafam ji thokjaba pineapple myam sibu amadi lamdam sibu promote tongna bagi damakta maina sinjaba state level gi festival amakhakne sigi khudong chaba lojaraga communication yam phajahan ba khoi masen gi marakta tongan ba jati kayana sidai sida tona tinaraga khoi nungsiba masen nungsibe hengatalli plus inkhalak iba youth sing sibu khoina promote tobi bagi edugumba tanja amakhaksu phangjai haitare Churachandpur district ki Sairengba Singhi Apun Balub Sal Manipur gi Taret Suba Mapok Kumon Numit ki Thauram ngasi pangthokre Konu mamangda laiba Lamyanba Shanglenda pangthokiba Thauram aduda Saireng Lairik Taret amasu phongki
थौरम अदुदा अखनबा सैशक्पी सैशक्पा सैरेंगबा अमसुंग सैबानबा मियोय तरेता सालना मना पीदुना इकाई खुमनबा उठकी ngasi थौरम अदुदा याई स्कूल कंस्टिट्युएंसी की एमएलए थोकजोम सत्यव्रता मणिपुर पोल्यूशन कंट्रोल बोर्ड की चेयरमैन एल राधा किशोर अमसुंग अईबा कयाना सरुक याखी Central Agricultural University Cow Lamphel Part की staff members सिंगी ओइबा 1-day free dental and orthopedics consultation camp अमा पांगथोक्रे camp असी College of Agriculture की medical officer Dr. Ranjita Sija Hospital and Research Institute अमदी 32 All Smile Dental Clinic नागामपालगा पुन्ना खुत्समनदुना पांगथोकपनी हाइरी हंदक थोकिबा इसिंग इचाउना सोखलबा बिष्णुपुर डिस्ट्रिक्ट की तोंगान तोंगानबा मफमसिंगदा भारत विकास परिषद बीभीपी मणिपुर स्टेट ना चेंग हवाई सिंह यंथोक्रे मुंबई दलेबा एनजीओ समाज महाजन एसएम की सेंथंगा लोइनना भारत विकास परिषद बीभीपी मणिपुर स्टेट अमदी परिषद असिगी थांगा ब्रांच ना सिंधुना तेंगबांगी पोटलम सिंह अदु यंथोखिबनी बिष्णुपुर डिस्ट्रिक्ट की मनुंग चन्ना इचाउना सोखनख्रबा ngaikong sifai amadi ngakchou mamang laikai potlam sing adu punna imung chatreta yenthoki loinana thanga karangda leiba imung lising amaga chamri romda su tengbangi potlam sing adu yenthoki अखोगी भारत विकास परिषद है अखोगी सर्विस ऑर्गेनाइजेशन ने मयाम की नमकता एनजीओ इन्होंने फंक्शन तौजबनी मसीगी पांडमदी अतोपबु मतेंग पांगबनी अखोगी इसिंग इचाउ नंगबा मी सिंगसिदा अखोगी बॉम्बे की समस्त महाजन नायना एवरीबॉडी इज अ डोनर हाइबा एनजीओ ऑर्गेनाइजेशन दुगा पुल्लगा अखोइना थांगा करांग अमसुंग कइनो बिसेमपुरा अखोइना ngamjaba चानबा चेंग अदुगी हवाई थाउन चिंगबा अखोइना यंथोकचबनी हौजिक सानबगी पाउदा सानखोनबगी लमदा लेबाग असिगी ख्वाइदगी अवांगबा अवार्ड ओइरिबा अर्जुना अवार्ड की दमक लमदम असिगी बॉक्सर लाइश्रम देवेंद्रो अमदी फुटबॉलर ओइनाम बेम्बेम खलकले स्टीरियोटाइप मुथतनबा होटनरिबा लेबाग असिगी नुपी सिंगदा महाकी अर्जुना अवार्ड कथोकले हाइना फुटबॉलर ओइनाम बेम्बेमना फोंदोखरे पनबयाई चही कुनलोम असिदा इंडियन विमेन्स फुटबॉल टीम दा अचौबा थौदांग लौरखिबी फॉरवर्ड सानरोय बेम्बेमना महाकना फंगदौरिबा अवार्ड असी लेबाक असिगी नुपी ओइबिसिंगदा कथोकलगनी हाइना लाउथोखिबा लेख्रबनी महाकना फोंदोखिबदा सानरोय सिंगबु अवांगबा थाकता इकाई खुमनरिबा अवार्ड असी महाकी अपोकपी टीममेट अमदी कोच सिंगी दमक्तनी लोइनना ऑल इंडिया फुटबॉल फेडरेशन AIFF ना महाकपु लेप लेतना सौगत पिबगी दमक थागत फोंदोरखी नाकालामरोमदा लेबाक असिगी ख्वाइदगी माई पाकपा बॉक्सर सिंगी मनुंगदा अमा ओइरिबा मसागी चही कुनगहुमदोय सुरबा लाइश्रम देवेंद्रो इंग्लिसिंग अनि तरागा माथोइदा बाकुदा पांगथोकिबा AIBA वर्ल्ड चैंपियनशिपता क्वार्टर फाइनल यौबा ngamkibani फाइटिंग फैमिली दगी हौरकिबा देवेंद्रो आर्म फोर्सेस की मेंबर अमसु ओइरबनी अहानबा एस मनी शर्मा मेमोरियल 3rd डिवीजन फुटबॉल लीग टूर्नामेंट SYPA अवांग सेकमाई अमदी USC कदोंपोकपी अनि माई पाखरे हाइरी ngasi खुरखुल अवांग लेकाई दलाइबा KYC की सानबुंगदा सानकिबा फुटबॉल लीग टूर्नामेंट असिगी अनिसुबा लीग ता SYPA अवांग शेकमाइना सन क्लब मोंगशांगाइबु पांजिल अनि सिनोदा माइथिबा पीकी टूर्नामेंट असिगी अहुम सुबा लीग तना USC कदोंपोकपीना जुवेनाइल क्लब तेरा सापम लेरकपु पांजिल मरी सिनोदा माइथिबा पीबंगमखी नोंगचिंगी फिबम फतबना मरम ओइरगा इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की मीटिंग मखादा चथरिबा सेकेंड अमदी 3rd डिवीजन फुटबॉल लीग टूर्नामेंट सिंग मतम अमा लेप्त्रिबा फाउबा यैथोखरे हाइना टूर्नामेंट असिगी कन्वेनर ना थादोरकपा चिरोल अमना खंगहलकली मोइरांगथेम इवोबी मेमोरियल 1st डिवीजन फुटबॉल लीग टूर्नामेंट ESU वांखै अमदी KIYC खेत्री इरिल मपाल अनि माई पाखरे ngasi खेत्री गावदा लैबा ABA गी सानबुंगदा सानकिबा फुटबॉल लीग टूर्नामेंट असिगी कुलहुमदोय सुबा लीग मैच अमदा ESU वांखैना PRYA खुंद्राक पंबु पांजिल तरेत अमदा यामना लाक्चना माइथिबा पीकी चथरिबा फुटबॉल लीग टूर्नामेंट असिदगी मथंग चहिदा पांगथोकदबा सुपर डिवीजन लीग फुटबॉल टूर्नामेंट सरुक यानबगी दमक
Yumpham amat thonba ngamkraba KIYC Khetri Iril Mapalna ngasi sanakiba First Division Football League Tournament asigi kunmari suba minita Neshu Khurai Panjil ahom sinoda maithiba pibangamki Imphal East District Football Association ki meeting makhada chatharakliba First Division Football League Tournament asida team nipana saruk yari hayeng nungthil chathariba Football League Tournament asigi kunmanga amadi kuntaruk suba league match sing sanaragani Chahi taruk tagina taramari faubagi manung dalaiba nupa macha amadi nupi machagi grassroots development program ama tha asigi tang kun taretagi pangthokpa hauragani hairi Tata Trust ki senthang makhada All Manipur Football Association sinduna Khumal Lampak Artificial Turf Ground da ayuk pung nipan dagi haugadawriba grassroots development program asida saruk yagadawriba sanaroi singna Masa masagi kit single loinana lakadabani haina Amphagi Assistant General Secretary gi Cherol amana khanghalakli Nakalamaromdana Andhra Pradesh ki Jamkhandi da October 19 dagi 38 fauba pangthokadaba 19 suba sub junior amadi Senior National Road Cycling Championship da Manipur ki team ama semnanaba trial selection ama Uripok Kangchup lambi da leiba lamsang kaithel da September gi tang ahum gi ayupung tareta pangthoklagani hairi Trial asida saruk yaningba sanaroi singna Manipur Cycling Association ki secretary da report tauraba yaragani haina association asigi secretary na thadorok pachirol amana khangalakli Chahi tara nipan makhagi naha oiriba athlete Naurem Biki amasung Thomas Hazari Mayumbu Scott Future Star Program ki damak khalakpada Scott Sports India Private Limited amadi Naurem Biki na nungaiba phongdorakli Kongpal Khaidem Laikai dagi Naurem Biki Chahi Taraga Taruk Amadi Nagamapal Khwai Brahmapur Laikai dagi Thomas Hazari Mayum Chahi Taraga Manga Haukiba Chahi Kharada MTB Fielda National Gi Thakta Mana Fanglakraba Athlete Ngaktani Awang Nongpok State Singi Inkhalakliba Thawayauba Athlete Singda Naurem Cycles Amadi Sports Na Makhatana Ahenba Khudong Chaba Sing Pigani Hairi Kunmapan Suba Sub Junior Kuntra Suba Junior Amadi Kuntra Nithoi Suba Senior Men's and Women's State Level Softball Championship ta RK Sanatombi Devi Vidyalaya Amadi UKC Saiton Animai Pakre Ngasi Khumal Lampak Sports Complex ta sanakiba Seniors Girl ki match ta RK Sanatombi Devi Vidyalaya na Biramangol College Sawong Bungbu Run Tara Tare Tarukta Maithiba Piki Chathariba Championship asigi Junior Boys ki match amadana UKC Saitona YOC Naharupu Run Manga Sinoda Maithiba Pibangamki Manipur Softball Association ki meeting makhada tha asigi kundagi sanaba haukiba championship asida sub junior boys and girls ki team ahum junior boys and girls ta team ahum amadi senior boys and girls ta su team ahum saruk yari Ngasi nungthil championship asigi makhataba match sing sanaragani October Marida Myanmar da Chathagadoriba Badminton Asia Under 17 and Under 15 amasung October Mapanda Jakarta da Pangthokadoriba BWF World Junior Championship ta India gi Maishnam Mairaba Lakshya Sena Luchingduna Saruk Yagani Hairi India gi member Hunfuga Marida Badminton Squad asi haukiba Chayolda Phamkiba Mifam Amada Badminton Association of India gi Secretary Anup Narang na Luchingba National Selection Committee na Khankibani Championship Sing Asida Manipur dagi Maishnam Mairaba Luwang Punsiba Yengkhom Dinku Singh Manjit Singh Amadi Maheshwari Khetrimayum Saruk Yagani Imphal East ki manung chana lairiba Standard College Swimming Pool kongbagi ngasi learner pool ama haunabi matung ina miyam da khutsinakre Isingi masana ama oiriba swimming masana asida nauna khongdarakliba pikliba sanaroi singbu
अथुबा मतमदा स्विमिंग मसाना असिबु हैहन्नबा लर्नर्स पूल असि तंगाई फदना थमदबा यादबा मथौ तारी ngasi standard college swimming pool कोंबगी मैनेजमेंट कमिटी ने सिंधुना कॉलेज असिगी स्विमिंग पूल असिदा यामनमक तंगाई फद्रबा लर्नर पूल असि अथुबा मतमदा सेमगतुना नौना खोंदारक्लिबा पिकलिबा सानरोइसिंगदा स्विमिंग की मसाना असिगी मरमदा ताकपी तंबीबा हौख्रे स्टैंडर्ड कॉलेज की प्रिंसिपल एम कुमार अमदी स्टैंडर्ड कॉलेज स्विमिंग पूल कोंबगी मैनेजमेंट कमिटी की चेयरमैन एन जीवंता लोइनना कमिटी असिगी मसक नायरबा मियोय कयाना ngasi पांगथोकिबा टूर्नामेंट अदुदा सरुक याखी सेप्टेम्बर थासिदा आंगांग सिंसे सिदा खितंग गोसु थादा होदा तारगदी अखोइना लांगना पुल सारु सिं नेक्स्ट इयर दा बोन खदबा कैनाबु अक्टोबर योरगदी खरगा अखोइ किनसल लपनिना आंगांग सिंसिदा लाखनि मसिंग हंतर खदबनिना प्रोफेशनल स्विमर खर खक नत्र लारो एतो वी कमै मन दहाइ बांगांग यावे 4 इयर्स दहाइ यावे मान स्किल याम लेबा खर कानो ओइबा मस्कुलर ओइबा बांगांग जे अदुना जे अखोइना जुदु उ फंगे असिदे एटलीस्ट अखोइ 15 डेज हो मनुंगदि आंगांग सि लोइन इरोइबा हाइदोरिया कुंट्रामरी सुबा मणिपुर स्टेट सब जूनियर वॉइस बास्केटबॉल चैंपियनशिप ngasiदगी नहाबम बास्केटबॉल कोर्टा सानबा हौख्रे मणिपुर बास्केटबॉल एसोसिएशन की मीटिंग मखादा ngasiदगी पांगथोकपा हौकिबा चैंपियनशिप असिगी अहानबा लीग मैच अमदा ESU वांखैना YC उरिपोकपु पांजिल कुंट्रागा निपान कुंदा अदुगा अनी सुबा लीगतना YPHU ललामबुंगना CYLC चिंगामथकपु पांजिल कुंट्रागा हुमदोय तरागा मापंदा माइथिबा पीबा ngamki चैंपियनशिप असिदा सब जूनियर वॉइस की टीम मरीना सरुयारी ngasi चैंपियनशिप असिगी हौदोपगी थौरम अदुदा मैरा पब्लिक स्कूल अमदी मार्जिंग कमर्स प्राइवेट लिमिटेड अमसु टाटा टिस्को डिस्ट्रीब्यूटर की फाउंडर चेयरमैन एल दयामोय नागालैंड पुलिस की रिटायर्ड ASP अमदी MBA की वाइस प्रेसिडेंट NG तोमचागा लोइनना एसोसिएशन असिगी मसक नायरबा मियोय कयाना सरुयाखी अरोबदा बुलेटिन असिग हेडलाइंस अमुना मियाम थमजेगे लाइखिद्रबा हानगी चीफ मिनिस्टर रिशांग कैसिंग की मफमदा मियामना अरोइबा इकाई खुनबा उठ्रे ऑगस्ट की तांग कुनगा मंगादा महाकी पोकनाफम बुंगपा विलेज कामजोंगदा अरोइबा मथौ मंगम पांगथोकलगनी गवर्नर स्पीकर मिनिस्टर MLA पॉलिटिकल पार्टी सिंह अमदी लुप कयाना रिशांग कैसिंगना लाइखिद्रबदा अवाबा फोंदोकनरकली रिसांग कैसिंगना लाइखिदबा असि मेंसिनबा ngamlaroidaba ahangba ama lehoragani haina hanagi चीफ मिनिस्टर ओक्रम इबोबिना फोंदोखरे अमसुंग फुटबॉलर ओइनाम बेम्बेमना स्टेरियोटाइप मुथनबा होटनरिबा लेबाक असिगी नुपी सिंगदा महाकी अर्जुना अवार्ड कथोकले हाइनी